ngatani se foreign hand yawi mapalongi mi yawi je akhoi local media sing na didum yam toina laujaraga so national media ji yaw dobni handa katang national media da republic tv ni raga no ama na foreign hand yawi na laur ki the india sing alert oi bani whereas the old cookie have a new cookie have a makal ani lai the old cookie se dominate tawre new cookie na aduna mois the pokona tamina sigi lamgi mina tamnina moi kaisu mi nungsiba khangoi akoi jati nungsiba khangoi hanigi leimira pagangu de akoi khara mi nungsi phawm be adu whereas old cookies amasung new cookies ga moi kibadi oibe ama to be adu sumba unguide missile have tare ma se sima homda tagadam ni gaina guide to missile na to size adu missile ni si size aduga moina smaina sum toina to bosina maram kana sai pung mari makhai degi koi sumba incident tu uribini adu hujik si akhoi yam matam sang na haiba tare yam peaceful oina akhoi se labani adu moi handak koi sarkar sina koi peace pambagi hidamakta koi sarkar sina chu akhoi peace leina bana chatharakpa process ma manungda pamdabadagi moi peace pamdaba kangu sin heta hawrpa hai tare si akhoi gi manipur da leiriba koi gi valley part da leiriba maitei macha sing sina akhoi chingda kara hawru na teba si hawrei se moina ngatani adu chu hojik leiriba akhoi yam kana haiba yadaba yaba haiba mayam legani aduna hojik leiriba jaga se sigi missile kapa iba jaga se masi tasena hai kandadi akhoi gi manipur force na sangraba adugumba indian force na sang leiba jaga amane moina occupy to leiba jaga ne aduna masi akhoi yamna laibak thibani akhoi hojik kaisu akhoi tumin na ditoi akhoi su kariguma khara tawramagadi akhoi su kariguma khara tawrong ga habagi wakandadi akhoi hojipuk lei aduna akhoi honamina batamni akhoi jati akhoi na kan batamni atopana kan baga su yaroi aduna akhoi gi jati ni akhoi gi leiriba jati sing akhoi na kan batamni aduna akhoi kannana ba koi changchan batamni aduna ne ai isabu siyona lakchari basi aduna tasengna mahai kan yamna laibak thiba thodo stage da si aramba mama legidaba aduga hanagi ex chief minister akhoi gi freedom fighter gi magi statue kaiba aduga mai yum kaiba adu yumbam sei jakoi sorat kumam chu lei hai adugi arambam singna koi gi laka ambada sumba missile si kapaga legidabani aduna yamna laibak thibani aduna koi gi state government isu akhoi hane ju tawri akhoi uji kaiguma thaba ma tawse akhoi media da haining dabani adu mayamna la kano tawbani na akhoi media da di akhoi haining de aduna akhoi tawgodaba thobok se manung de internally akhoi dum tawse mamang da akhoi gi yai media da haiba yaba yaba wafam na tabda miyam gi ko kholaw gi kari wafam thambe sumaina amtang ai sum phongtoni akhoi na hojik leiriba akhoi gi samjaraba praja sing haib tare akhoi di ai ngota hogolaga tulisibong wai te thoga lai thongoi thaba group ni migina tumbasu adagi sabasu nongmai ma yala leibni akhoi moi culture ji khene aduna midi akhoi ni hingsa yo khan chende mini hingsa yo khan chele hingsa yo khan chen ma mi ma akhoi ga karam na lamba to godagi akhoi puna mona bhab ta abduni da ka leis akhoi puna mona bhab ta abduni da ka leis aduna leiriba film jeja akhoi su haiba ba haire kai ru sen haidus bhab ta binaba amada ka le aduna kara ano to ano ma do ba ade tawse aduna adum bagi wafam jing ko ai thamjage